Kaksin district ki Pallel ga thangna leiba molnoi Kuki khulda ngasi bom ama Pokhaibada angang sokle hari asok pasing adu Pallel da kunga taruk suba sector Assam Rifles ki hospital laikanakre hari asok pa ohung ge manung da amadi Phibam luna soi hari makata ba paw mayam pun ngai minasi video ga loina social media sing sai thongna rakli haukiba December ki tang tara ga taru English ngani ga kunga manga da sampui villager singna site amada public ground ama sengba sagalakpa matamda sasat ko kisina laklaga hariba mafam adu makhoi ni haina claim torokpadi ungkhatnabagi saktam ama social media da video ga loinana viral oirakna rakli saliba December tha loigadaba numit taragani thuini khakta ngai silakli lagangna IDP punamak mayumda hanjin hanba ngamgadari bra haiba wahang ma tholakli Torobung etek ki mayokta kokomina complaint tawbadigi fogaukso ikhai police station case FIR number 38122025 Yaokhre Kokomi amasum IDP singna mangjil tharaga miyamna saugatnarakuna relief camps in the lairib IDP singbu lengana mangjulna laukthokkhibagi matungina satliba tha asigi manungda masai mayumda hanjin hangadabani haibigi akanba khongjang sangsilakpa asiga thana numit taraga mapani sujingkibaga loinana tha asi loigadaba supnatagi numit taraga ni thuni khakta ngaisilakpadagi lengangna IDP singbu masing suna hanjin hanba ngamgadoribra haibigi wahang tholakli Mamang thagi kunga mathoidigi horaga kunthra phawba lengangna nampuda pangtokhiba Manipur Sangai Festival 2025 adu phawbada IDP amasum kokomi gi maikidigi festival adu pangthokpigi mahutta madura thadagadaba senpham singna IDP singi award apartment khatnaba pibibaga loinana relief camp da lairakliba singbu masagi mayumda hanjin halaba matungda pangthokpiyo haijakhibani adumoina ma wapum adu lainga ki manada hapkhidabadigi nampuda pangthorakpada IDP amasum kokomi na boycott tawduna akan makhongjang sangsilakibani khongjang adugi makha tarakpada tha asigi amadigi hauraduna numit khudingi lamoi khongnang khongda tongan relief camp singna sangjapam laurakliba IDP singna wakat khongjang satharakibani adugo khongjang sangsinba numit khudingi IDP singna khuyek biduna governor aiba wakat sirol pisinduna tha asigi manungda makoibu masagi miyumda hanjin hanbiu haibi wapamsu leptana phungdoknaraklibani Ngarang Chuchampur dagi lanjen naraktura Kwaktagi City Cultural Complex sangjapam laurokliba IDP anina khuyek piduna governor da aiba sirol pisinki ngarang pisinki ba sirol da IDP singi maraktagi khara hongjin hanba horaglaba tanjara Kuki militants na amuhanna turbung phagaukso ikhai amasum mafam anisiga lona area ra bom amadi nongoi kapsilaktuna akan ma attack sa tarakhiba bu akan momon yening da phungdokhi Manipur Legislative Assembly Secretariat Aranba recruitment sataki haibiki wakat Kumza English singani ka taraga tarukta miwema bu under secretary oina appointment pikibu order high court ta silence tarakli ngasidagi ni sai mapalong ki mamang kumza English singani ka taraga taruki December 19 matamadu ki Manipur Legislative Assembly gi secretary na thokpa order gi matungina miwema bu assembly asigi secretariat ki under secretary oina regular basis the appointment pikibadu satnahan biganu amasu post asi public post ama oibanina mark post asigidamang appointment pikhiba thawng adu illegal oiba mong satakhibani haiduna High Court of Manipur silence tarakli wakat asi assembly asigi secretariat April 13 English ngani ga taraga tarukta committee officer oina appointment piraba matungda promotion da May 9 English ngani ga taraga 9 under secretary oina appointment pikhiba Sagolban Pukramam lairakti Dr. Rosiana Khuraizam petitioner oiduna file tarakibani maki petition asigi respondent singna Manipur Legislative Assembly gi muhutsinba secretary amasum assembly asigi secretary loinana aranba mong appointment pikibani haiduna charge tarokliba palace compound gi Gurumayum Bandana apokpa G Joykumar hari Maya yaudraba kayamadi nongsagumna kayam kuina laikigani MLA pham thadok lo haiba miyam gi kholau amuk lawba horakliba sida Manipur hauji hauji MLA oiriba tarani suba Manipur gi assembly gi MLA singna tuminna asum makhatana maya yaudraba kai nongsa gi sakta makhatana sangthana leibada ikai phirup khumlakadaba mali Manipur sai hum pharakadoraba irang sigi manungna state asigi BJP na lusingba lengana makhau pongna sumba lanba thidana Laukhongdun leiringai satliba sai sigi February gi tha manungna popular government suspend tawraga PR lengak thamduna ngasi phawba Manipur da makhata na popular government leitana lamdam asida PR lengakna leibak ngak lingai gi matamda IDP sin mayumda hanjilakpa horakpada koki narco terrorist na terrorist ki thawong chathaduna mitei sing maruina turbung bangla nongmai amadi bomb na landarakpa haibasima state asida PR lengak leibi gi wanthok masjid amata leitraba lamdam oirakle haiba
Manipurgi mafam kyadigi miyam na ngasi pi alengak to pian da phungthok narakpa matam asida state asigi MLA sing maru oina Kuki gi MLA tara thadana MLA Yaokhre sina kari karamba thorang pekhet ka dauri habiki wahang kayam lakpa horakpani haina khali amabu oiro Manipurgi MLA Yaokhre si maya amadi makhujul yaudraba kaiga sapmanaraba maramna makhatana state asida MLA oina leibigi wantuk leitri haina lamdam asigi miyamna ngangnarakpa horakpadegi achauba maram ama oire haibada haimamba thokadaba mandi nakala maromda ngasigi India lengana masagi maribaki citizen kudimakta sapmanaba miyeng yengbagi mami itata tadaba gumbagi thong oina sahi pharakadoraba Manipur irang asida Kuki singi maral kupsilaga thamba manbiki mami tarakpana maram oiraga Manipur ningsingba thoktaraba matamdagi khunda aduna leraklaba lamdam asigi yellow fruit singna piendabigi sang hanadagi hena wangkhatnarakpagi maram ohele haibada haimamba thokloi khali maram di haukiba tha kharagi mamangdagi state asigi yellow fruit oiriba mitai singi khul ngakpa singdagi nongmai yauna tuan tuanba makalgi kusu khulai kyam ngasigi pia lengakta sinna halagasu Kuki singdagi di mapung phana kusu khulai lokhattana leiriba madi mara leiba logi wangba thabak tawba singdasu makal amatagi serak pidana chautha thaduna thamlibagi maramna karigino haibi ohang kayam state asigi miyamna ngasigi pia lengakta hangrakli maram maduna mara lairaba theories oiraba Kuki sing maru oina IDP sing na nauna mayumda hanjilakpa kuidringai gi matamda bom amadi numai kapada sienari besing moral gi matu ina loge besara athuba matamda pidrabadi ngasigi Manipur gi yellow fruit sing na khusauna bigi sang wangkhalakpadagi makhal makha kya gi khongjang changsilakpa yai maram maduna ngasigi India lenga na masagi citizen kudimakta sapmanaba miyeng makhada laipak ngakpa sungani khali Rajasthan की एक्सीडेंट मरी सिरे अमसोकली राजस्थान की बुंदी डिस्ट्रिक्ट ट्रक अमा मथक मखा ओलब मतुंग कार अम की मथक तासिनबदगी मियोय मरी सिक्रे अमसुम अतोपा अमना सोकले हाइना पुलिस न फोंदोखरे पुलिस ऑफिसर अमना फोंदोकपगी मतुइना थाउदोदु नहान नुमिदांग पुंग 3 मखाइरोम ताबदा बुंदी डिस्ट्रिक्ट की सदर पुलिस स्टेशन एरिया दा नेशनल हाईवे 52 दा थोखिबनी बुंदी की एडिशनल सुपरिटेंडेंट ऑफ पुलिस उमा शर्मा नाइकी ट्रक अदु मथक मखा ओलबा मतुंग कार अदु की मथक तासिनबदुदा कार दु तोंगलाकपा मियोय मरी खुतक सिबगा लोइना अतोपा अमना सोखि हारि पंजाब त मियोय म कापतुना हलमली पंजाब की होशियारपुर डिस्ट्रिक्ट की तंदा टाउन मसखंगदब खुलाई पाइबसिंग सही निफु सुरबा मियोय म नोंमेना कापतुना हलमले हाइना पुलिस न फोंदोखरि लेखिद्रबा मियोय दु की ममिंग बालजित सिंगा एलाइस बिला कवि होशियारपुर डिस्ट्रिक्ट की कंदला सेखान खुंदगिनी हाइना फोंदोकलदुना पुलिस ऑफिसर मनाइकी मा नहनुमिदांग वैरम तंदा टाउन मोटरसाइकिल तोंगदुना लाकपा मियोयनी नोंमेना कापलमने हाइदि थाउदोकतुदा मा अरुबा फिबम सोकपदगी लोकल की मियोयसिंग मनाक नकपदा लैबा प्राइवेट हॉस्पिटल अमदा पोखतखि दुबु सीना पुरकले हाइना डॉक्टर सिना लाक्थोखि हाइना मागना मखाताना फोंदोखि